ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯁꯠꯗꯥꯎꯟ ꯆꯠꯊꯔꯤꯉꯩ ꯇꯤ ꯈꯨꯂꯦꯟꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥꯁꯤꯡ ꯎꯪꯈꯠꯅꯈ꯭ꯔꯦ ꯒꯥꯔꯤ ꯊꯨꯒꯥꯏꯈ꯭ꯔꯦ Manipurda magnitude mangaga dasmik ani yauna yuha hakre Assam amasung Meghalaya da sumiki akaya toy thokpagi paw leitri Sahi ahum Manipurda mai saklibasna center na nachungdana leiri haina MP Bimona phongdokre Total shutdown gi humni chanba numitasu lambi thingba dharna phamduna nongmagi oiba punsida akaiba piri amadi BJP na Manipur mai thari Manipur gi irang asigi teksak tumba BJP na pugadabani haina Rahul Gandhi na phongdokre Kurumjari ISCOM Manipuri pau miyeng tabiriba khwai pumnamupu taramna oksari hauzik pau sandokna pizari tha asigi tarani panda Ukhrul district ki Litan police station gi manung chanba Imphal Ukhrul lambi gi TM Kasong khul manakta kuki militant singna nongmai kapsinduna lambi asida lakpa gari singda attack tawbada tangkhul naga micham ani singnau sang Sokyung Nau Sahi Nimpumanga Tashar Village amasung Yaruingam Bhasum Sahi Nimpunithoi Kharasom Village ta Nongmai na panduna sikiba amasung Mioi kaya ama asok apan yahon kiba thogdoka mari lainana tha asigi taramapalda Ukhrul District Headquarter Taham Jamda United Naga Council UNC All Naga Students Association Manipur Ancham Naga Women's Union NWU amasung District Apex Body Sengi Oiba Apunba Miphamna Thogdok adubu akanba mawongda condemn tawkhibaga loinana Manipur gi Naga taba mafam singda ngarang ahing nongyai dagi hawduna tha asigi kulumdoi gi ahing nongyai phawba numit humni shutdown tawbagi warep asi lawkhibaga loinana shutdown manungda kuki singa social amasung economic ki mari thamdaba amadi awawa phongdoklingai manung asida Naga singna kuki singi thabak thoram singda sharuk yadaba haina lawkiba warep ki matung ina ngase shutdown manungda Kampokpi district ki Ti Khulen area da Anchangge makha chathakiba shutdown manungda mafam aduda khundaminariba kuki amasung Naga khunja singi marakta chauna ungkhanabagi thogdok sing thoktuna phuna chainabagi thogdok nakal animak miyoi kaya asok apan yawkhibaga loinana gari sing thugai khre hairi Thogdok thokpamdagi phangba pawgi matung ina ngasi ayu anganbada Kampokpi district ki Ti Khulenda Naga khunja singna shutdown gi manung channa lambi thingbagi thabak sing sathaki tungda khulasida khundaminari ba kuki khunja sing thoraktuna lambi thingliba sing adu lawthoknaba honari khibaga loinana thangnariba changgobung kuki khulgi khunja sing yawsilakpadagi ungkhatnaba thoktuna nakal animakta chauna khana chainaba thokhibani Thogdok aduga mari lainana manang nakpada khundariba Naga khunja sing su thoraktuna shutdown saruk yariba Naga volunteer singi mateng pangsankhi adumakpu mafam aduda state amasung central security forces sing thomjilaktuna nakal animakta khamjinnaba honaki Thogdok asiga mari lainana Senapati district students association SDSA gi thongmi singna tonglakhiba gari kuki singna nungna thomduna thugai khi hairi hauji Kampokpi district ki Ti Khulen khul asida Naga amasung kuki khunja singi marakta tension wangna leiba maramna security forces ki ahenba personnel sing thajinduna situation sing control tawnaba honabaga loinana mikupna hom singna lehen khre hairi panba yai Naga singna sathariba shutdown manungda essential service singi oinadi komthokani hairi ngarang lawkhiba warep ki matung ina tha asigi kulumdoi gi numidang wairam pung 3:30 tabada Naga district headquarter khudingmakta
ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯀꯦꯟꯗꯜ ꯊꯥꯟꯗꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ CSOꯁꯤꯡ ꯑꯃꯁꯨꯡ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯅ ꯀꯣꯑꯣꯄꯔꯦꯠ ꯄꯤꯕꯤꯅꯕ ꯑꯄꯤꯜ ꯇꯧꯔꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯅꯥꯒꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNCꯒꯤ ꯕꯦꯅꯔ ꯃꯈꯥꯗ TM ꯀꯁꯣꯝ ꯃꯤꯍꯥꯠꯀꯤ ꯃꯥꯌꯣꯛꯇ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯧꯗꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯀꯧꯈꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯇꯤ-ꯈꯨꯂꯦꯟꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯅꯥꯒꯥ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨ ꯐꯨꯠ ꯍꯤꯜꯁ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ Manipur state ngasi ayu anganbada magnitude 5.2 yauna yuha hakhibaga loinana yuha asina Assam amasung Meghalaya gi mafam kharada nikhi hairi National Center for Seismology gi matung inna ngasi ayu anganbada state asida hakhiba yuha asi ngasi ayuk pung 5:58 tabada record tawkhi amasung yuha asigi epicenter asi Kamjong district ki Laimai dagi kilometer 62 luna laiba mafam amadagi horakhibani hairi Agency asina X tathagatpa post amada ngasi ayuki pung 5:58 da hakiba yuha adugi magnitude asi 5.2 ni epicenter gi location asi Kamjong district ki latitude 23.8 north longitude 93.3 east arubana kilometer 62 ni hairi yuha asi hakraba matung akaya toithokpa amasung misi mina thokibagi paw laitri hairi official source amagi matung ina ngasi ayuk hakiba yuha ase laimaidagi yamna luba mafamda epicenter oibana akaya toi chauna thokidabani adubu authorities singna hojik situation sing kupna yengsinduna makhata na assessment sing sathari hairi ngasi hakiba yuha si Japan gi awang nongpok amasung nongpok thangba Pacific samudra mapanda ngarang 8.5 magnitude yauna hakiba yuha aduda Japan gi samudra khongban sing maruaina Kuji Port Iwate Prefecture Hokkaido Aomori amasung Iwate da centimeter 30 wangna tsunami thokiba thodok sing adugi mipainari ngai chairaktani hairi Inner Manipur Parliamentary Constituency gi Lok Sabha gi MP Angomcha Bimol Akoijamna Manipur asida chahi ahum hena mai chaktuna lairiba asida BJP na luchingba Central Government asina ngasi phawba nachungdana lairi haina maral siraduna Center amasung State ta lairiba BJP na luchingba Government sing asina Manipur da ingtapa puraknaba honarabasu nauna irang thoktuna lairi haina phongdokhre wafam asi MP Bimol na ngarang New Delhi da laiba Indian National Congress INC gi head office ta pangthokpa pawgi mifam amada phongdokhibani mahangna makha tarduna hai Manipur da thokliba irang asi center na Manipur state asi tonganba laibak amada laibagum yengduna lairi Prime Minister Narendra Modi na Manipur state asida matam chana satkidraba matung project khara sangana bagidamak Imphal da yauramba asi natana pungning sangdana lairi masina maram oiraga state asida lepa leitana irang thoktuna lairi amadi national media singna Manipur gi matangda ningthina report tawidaba haibasi laibak thibani mahangna makha taraduna state asida aina yadaba mongda buffer zone semduna miyambu tokai khaidoktuna thamli MP ama oina ai isagi constituency phawba chatpada security forces na thingli haiki
था सिगी तरुकी अहिंग नोंगाई मतुंग बिष्णुपुर डिस्ट्रिक्ट की ट्रोंगलाउबीदा मिलिटेंट सिंगना बॉम्ब पोखाई हंदुना पिकलिबा अंगांग अनि हातखिबा अपोपी ममाना असोक अपन नंगनखिबा थौदोक असे मफम अदुदा सीआरपीएफ पर्सनल सिंग लाइना थोखिबनी सेक्यूरिटी फोर्सेस ना थौदोक अदुगी मतंगदा खुदकते एक्शन लौखतना लैरी मसिना मरम ओइरगा खोइसाउनारबा मियामना सीआरपीएफ की पोस्टा चंगसिनबदा नोंमै कापा मियोय अहुम सीखिबा अदुगा लोइनना मियोय कया असोक अपन नंखि मसिगी मतुंग स्टेट असिदा गवर्नमेंट ना इंटरनेट थिंगबा कर्फ्यू थंबा अमसुंग मियामना लेप्तना खोंजंग चंगसिनदुना लागली तंपाकी वायलेंस की थौदोकसिंग थोकपदा नतना सिंगी डिस्ट्रिक्ट अमा ओइरिबा उखरुल डिस्ट्रिक्ट तसो हौजिक नागा अमसुंग कुकी फुरुप सिंगी मरक्ता उंखतनाबा थौदोकसिंग थोक्तुना टेंशन वांगना लैरी इरांग सिंग असिगी मनुंग चन्ना था असिगी तरानिपांदा उखरुल डिस्ट्रिक्ट की टीएम कसोम खुल मयादा मिलिटेंट सिंगना नोंमै कापसिनदुना लंबीदा लाक्सबा नागा खुंजा अनि सेकी अदुगा मियोय कया अमना असोक अपन नंखि हाइना महांगना फोंदोखि थौदोकसिंग असि थोख्रबा फावबा प्राइम मिनिस्टर अमसुंग होम मिनिस्टर ना तुमिन्ना लेसिंदुना लैरी सेंटर ना मणिपुर की वाथोक असि लोइसनबगी महुता डिलिमिटेशन पांथोकनबा पॉलिटिकल एजेंडा अमदा थबक तौदुना लैरी हाइना फोंदोखि मणिपुर की हौजिक ओइरिबा फिबम असिगी सोल्यूशन पुरकनबा पीएम नापिगनी एमपी बिमोलना सेंट्रल बीजेपी गवर्नमेंट चार्टर ऑफ डिमांड तरानिथोय थमख्रे डिमांड सिंग अदुदी अंगांग अनि हाकिबा थौदोक अतेनबा मतमदा थिजिंदुना चेनाबा सिंग चैराकपियो सेक्यूरिटी ना नोंमै कापतुना मियोय अहुम सीखिबगी इंक्वायरी तौगदबनी उखरुल अमसुंग कामजोंगदा थौदोक सिंग थिजिंगदबनी लोन यादब खुलाई पाइबा सिंगी मथक्ता क्रैकडाउन चथगदबनी मणिपुर पुलिस मपांगन कंखल हल्लू सेंटर खुद थिंगजिनबा तोकलगा स्टेट की अथॉरिटी अमुक हन्ना पियु फ्री मूवमेंट याहल्लू इंग कुमजा लिसिंग अनि कुलुमदोइदगी चथरकपा पेंडिंग लैरिबा इंक्वायरी रिपोर्ट फोंदोओ मिसी मिना अमसुंग असोकपा नंखिबा सिंगदा कंपेंसेशन पियु स्टेक होल्डर सिंगी मरक्ता वारी सानबा होनबियु इलीगल इमिग्रेंट सिंग अमसुंग बॉर्डर इशू हक्सिनना यंगसनबियु अमसुंग सेंसस की थबक रिव्यू तौबियु हाइबा दाबी सिंग असिनी बिष्णुपुर डिस्ट्रिक्ट की ट्रोंगलाउबीदा कुकी मिलिटेंट सिंगी बॉम्ब के अटैकता पिकलीबा मचिमनाव हातखिबा अपोपी ममाना असोक अपन नंगहनखिबा अमदी मथंगी नुमिता थौदोक असिबु यानिंगदबा फोंदोक्तुना मियामना संगसिंगखिबा खोंजंगदा खोंजंगलोय अहुम सेखिबा कया अमना सोखिबगी थौदोकसिंग असिबु यानिंगदबा उतुना माइकै कयादगी लेप लैतना संगसिलिबा खोंजंग असिगी मनुंग चन्ना स्टेट असिगी मैरा पाइबी लुपसिंग सिविल सोसाइटी ऑर्गेनाइजेशन सिंग अमसुंग ट्रोंगलाउबी थौदोक कमरी लेनना सेमखिबा जेएससी पुन्ना ट्रोंगलाउबी थौदोक सिंगी जस्टिस पोरकदबनी हाइबगी दाबीदा ngarangdagi hoduna numit mangani jathagdaba Manipur pumbaki total shutdown asigi ngasi humni chanba numita tampaki district singda miyamgi punsida chauna akaiba pikhre total shutdown asina maram oiraga inter district amasung interstate transport servicing lepkhibaga loyana maru oiba kaithel sing amadi dukan sing thonglonaki district singi main road singda shutdown asibu saugatpa singna lambi da lakpa gari sing thatuna thamkhibaga loinana lambi da sathok sasen tawbada khudong chadaba kaya mayongna hanki shutdown manungda pamdaba thodok sing thokpagi paw hauzik phawbagi oina laitri panbe yai tronglawbi gi thodokta chenaba कुकी मिलिटेंट सिंग था सिगी तांग कुन मंगा फावबगी मनुंगदा फादुना मियाम ममांगदा पुथोओ हाइबगी डिमांडा लमदम मसिगी मैरा पाइबी अमदी सीएसओ सिंगी अपुनबना ngarang ahing nongyai hauna Manipur pumbada total shutdown lawthokibani ngasisu Manipur da lairiba tonga tonga ba CSO kayana punduna kaukiba Manipur pumbagi oiba total shutdown na maram oiraga Manipur da chauna akaiba pire Imphal East District की मनोंग चन्ना लेरिबा स्कूल कॉलेज कैथेल दुकान बैंक पेट्रोल पंप न सिंगबा अमता हांगना खिद्रे लंबीदा तंगाई फदबा अनायंग नतना मखल अमतगी गाड़ी चलहन खिद्रे ngasisu नेशनल हाईवे 202 इम्फाल उखरुल लंबीगी सरुक अमसु ओइबा इम्फाल ईस्ट डिस्ट्रिक्ट लमलाई केंद्रगी मनोंग चन्ना लेरिबा यायंग पोपी बाजार दसो यायंग पोपी की अकोइबदा खुंदामिनरिबा तोंगा तोंगानबा
Ching amasung tam maruoina maitai amasung tangkhul anigi maira paibi ima kaya thoraktuna haukiba tang taruk amasung tareki ahing nongyaida kuki militant singna bom kapsenduna pikliba angang ani hatkiba amasung mamabu sohankiba amadi thodok aduda yaningdaba phongdoktuna sangsilakiba khongjangda security force singna nongmai kapada mioi ahum sihankiba amasung mioi kaya amana asok apanna ngankiba thodok adubu yaningdaba phongdoktuna tang 18 da Manipur da laiba imalup amasung CSO kayaga loinana Manipur pumbada total shutdown lauthokhtuna khongjang sangsinba haukibani amaromda luk kayana Manipur pumbada numit mangani total shutdown lauthokhiba asiga mari leinana ayangpali wangkhai nandeibam lekai amadi kongba maikegi kayagi imam maira paibi ima kaya thoraktuna ayuk nungthil numidang khaidana total shutdown sogatpa oina lambi thingbagi khongjang leptana sangsalle khongjang asiga mari leinana kongba nongthongbam laikai women's association gi joint secretary athopam Indira Devi na hai haujik miyamna sangsilliba khongjang sing loisanhandaba haibasi haujiki paliba sarkar asigi kutalai chingi lamdana lo ama tampaki mafam singdana lo ama jalairibasi sarkar asina niyom chumna laingakpa ngamdabadagini sarkar gi maikaidagi pamdaba thodok sing thohangningrabadi athuba matamda angang hatpa kuki terrorist sing phaduna miyam khangna chairak piu issue khudingi NIA da sinaduna haujik thokliba irang asi nemtha hannaba honaba asi sarkar asigi khwaidagi pangdaba thawongni NIA da sinakiba kuki terrorist singi makhutta laikhidraba misam kaya hatkiba case sing miyamda khanghanba laitri tungi haurakliba naharol iramdam Manipur gidamak mamali sing kaya lairi haiba wafong kaya phongdoragli Manipur state Bharatiya Janata Party BJP na mai thari state asigi irang asi teksak pumba BJP na luchingba central government na pugadabani haina Lok Sabha gi opposition luchingba Rahul Gandhi na phongdokre wafam masina Congress ki luchingba Rahul Gandhi na Kerala gi Kola Jelda pangthokpa mikhal gi rally da saruk yarduna phongdokhibani mahakna makhatar na hai Manipur da militant singna satharakiba attack ta pikliba angang laikidaba amadi atai violence oiba thodok singda asiana yaukiba sing asigi responsible laingak pairiba BJP government na pugadabani haikhe Manipur da thokliba asi karina haibadu aikoi yengsi ing tapa state ama oirambani BJP na state asi mai thari mioi sa kaya sikre haujiksu state asida civil war sathari Rahul Gandhi na makhatar dunahai BJP na power sungpai paishan naba honabadagi phiba masi yaurakpani party asina power paishan laga Delhi dagi laingakpa pami Tamil Nadu gi oinasu AIADMK ase BJP gi khulai ama oina laikre Tamil Nadu gi saukha thorangda yamna chawba thodang loramba AIADMK na haujikti ahamba tharoiga chap manare party asigi luchingba sing corruption na maram oiraga surrender tawkhre haike BJP na laibak asina identity ama khaktamak masak taknaba honari aikoina thajabadi state khudingmak masagi oiba kholaw leijai BJP na atopa khudingmak kauthoklaga tradition ama lon ama amasung history ama semba pami haina Rahul Gandhi na phongdokhi asigumba cherak asida Tamil Nadu ki assembly mikhal lisingani kuntaruk ase tangkak ama khaktada April 12 da pangthoknaba sem sakhre bot masing ase me marida thigani state asida DMK na luchingba Progressive Alliance amasung AIADMK na luchingba NDA ga lamba tawnari masida BJP amasung PMK yauri National Highway 202 Imphal Ukhul lambi gi TM Kasongi area da terrorist singna Imphal da masala yengba chatluraga halakpagi lambi da nongmai kapsinduna misi mina kaya nangan kiba thodokpu yaningdaba phongdokpoina Imphal Ukhul lambi gi thingduna khongjang jangsinkre ningsing bayabadi haukiba tang 19 amasung 18 da
strong lawbi mihat ka mari lainana sem ki ba JSC na government asiga karigumba hiram kharada yanaba purakle haiba wafam ama lakpadagi Manipur gi imalu amadi tonga ba lup kharaga mathangi numit tang 18 da strong lawbi da JSC imunganung amadi tonga ba lup kaya ka loinana punna phamina duna Manipur pumbada numit mangani total shutdown lawthokibani adubu ngarang tang kun gi nungthil da JSC gi maikaidagi Manipur da kaukiba total shutdown JSC ga mari lainate haiba wafam amasu phongdokiba laikhrabani total shutdown lawthokpada JSC ga mari lainate haikraba matung ngasi ayu anganbadagi mioi kya thoraktuna Imphal Ukhul lambi gi thingbagi khongjang hena kansinkhre hanadi ayu pung 9-10 adawai-dagi lambi thingbagi khongjang sangsilambani adubo ngasi-dagi ayu anganbadagi lambi thingbagi khongjang adu sangsinba hauki ngasi gi lambi thingbagi khongjang aduda saruk yakibi yaingang pokpi maira paibi secretary Sagol Sem Sanatombi na phongdorakpada Manipur thokkiba matam gi Manipur kaiba yaroi haiba khongjang khudingmakta mafam asida khundaminariba jati khudingmak chap manana saruk yaduna lagli matungda su punna saruk yaminakhigani haujik sangsilliba miyamgi khongjang asigi achumba wail puthoktriba phawba sopthaba naidana sangsinkhigani haina su phongdokhi makhata na Wumhol Women Society Secretary Jasmine na phongdorakpada haujik paliba government asina ningthina mathau tawba ngamdabadagi ngasi thodok mayam asi thorakpani government asina micham praja sing asi ngakpa ngamdrabadi government office hangduna leibagi kanaba karino praja miyamna yumda nungaina tumba fawwa ngamdaba ngasi kari thokani hayeng kari thokani haina wana mikap miraw khol kaya tarabasu haujik leiriba angam mathau singna thawa sadana leiriba Maliba ase makoi gi imung manungda thokte haibagira ngasi praja miyamna lambida thoktuna lambi thingduna khongjang tara talaga hingjaba mioi ngaptani government asina makoi gi tawkham thokpa thabak adu tawraktabdagi miyamna pendabagi pankai henjelakpadagi ngasi gi khongjang asi sangsilakpani masi khangna paliba government asina athubada achumba wayan puthoktuna dandi pigadabani haina so phongdokhe Hꯧji leijariba mafam asi national highway 202 Imphal Ukhul lambi gi Yangampuki bazar maktadani mafam asi deida akhoi haukiba tang 18 dagi horaga akhoi Manipur gi tongan ba imalu kaya CSO kaya ga loinana akhoi Manipur pumbada total shutdown haibo mafam asi lauthokkhirba matungda mafam asi deida uriba noi sing asi akhoi tongan ba akhoi gi singi tamgi mafam asi da leiminariba tongan ba jati sing marwaina tangkhul amasu maitai ani gi marakta haiba lambi thimbagi khongjang asi pun sangsinabagi mami aduni Turong lawbida angangani hatkraba matung madugi thawdo adu yaningdabu utuna khoigi gelmonda leiba CRPF ki KM da yaningdabu khongjang changsaluba mioi kya ama CRPF na kapthorpa nongmai maruna panbadagi mioi kya sikiba amadi mioi kya amana sopa nangan kiba thawdokpu yaningdaba khongdoktuna khoi tongan ba CSO amasu malup kayana to Manipur pumbada to ten shutdown lawthokhraba matungda hai Nungdang tumba matam da phausu wakhan waraga kari thokira hujing karmaina kari gra thokira hoina khoina tumba chaba phajana khangdana leiribisi it is not living, it's just survival ne khoi de survive tawningai hingba ga chap mana adu word khoi citizen amo oina ashida prithvi de hingba gi atha si karira government singna moina citizen singbu protection piba ngamde hairadi moina office ta leiriba meeting kari kara toba mayam se kari ki tabak no aji question tawninge kari gira hairaga ekhoi braja singda nong maphau ekhoi bu peace oina tumhan bangamdradi moina government buduna leiribusi artha kari no haibsi moibu khanhaninge kari gira hairdi aina moina nungda tumninge da moi masaba thokte haira haibagi khanbagi oibra ekhoi mi siriba imongmungi imung manung mayam ki praja mayam ki kappa mukhon tabi da bahai
खनबीदब्रा हाइनसु नो क्वेश्चन तवे कोइ जिक तरोलिबा अदगी ममांगा तरोलिबा अखोइगी थबक थोरम खुदिमक्ता हाइतारे खुदिमा अखोइना नोइना सरुक यारगा सुलाई हुजिसु दुम मणिपुर काइबा यारोय हाइबगी थबकता अखोइ चिंगदम अनिमक पुल्लगा यांगबोपी बाजारदा अखोइ हुजिमक थबकि मखा दुम चथजरी अखोइ लॉकडाउन नुमि मंगानि लाउथोरकपसे असि भवदा अखोइ लॉकडाउन की मतम भो पेंदगना अखोइ यांगबोपीदा लाइरिबा पुक खुदिमक अखोइ चिंग अमरि तमपुनिमक पुल्लगा यांगबोपी बाजारदा अखोइ बन थजरी हुजिक मखा दाना थबक तोरम तोरक खुदिमकता अखोइ सरुक यारगा सुलाकनी यासु यागिगनी अखोइ मणिपुर सक्तम काइबा यारोय हाइबगी थबकसे अखोइ दुम मखा दाना दुम चथजगिनी total shutdown asigi laukthokpada aiko mari leinate haina laukthokraba matungda ngasi asidagi amuk ekka hena mafam asida khongjang changsinbada hena kansinbagi mami adu taba tongan tongan ba siasu kaya amana hujik changsan liba khongjang asi yamna kan chingsan lawsu lenga ke maikai dagi talaga toksa kisino haibagi mawong ama uriba asi aduki matik condemn tawi haina maikai the Pogdam Zariba, Nilo, ISCOM, Yang Popi Bazar, Park is. Ronglaubi Amadi, TM Kasomda, Tokiba, Togdok Amdugi, Matumina, Awa Fongdok Boina, Iolna, Sinduna. Ngasi langol lamkhaida miyamna wakat mifam chathakre hairiba wakat mifam aduda we want justice go back central force amadi down cookie terrorist haibna chingba kholau kya su lauki langol da leiba tongan ba phurup singna saruk yaraduna pangthokiba ngasigi wakat mifam aduda saruk yakibi lanthung sing sinaulonggi chairperson sobmi kaisingna haikibada Pangba yaroidaba posak amabu pame haiduna tawningbata tawriba cookies singi mathakta hauzik paliba laingak asina yengsinba haiba yamnamak mathau tai loinana tronglaubi amadi TM kasomda thokiba laibak thiba thodok ase hauzikki leiriba laingak asina sonbadagi terrorist singna apamba mongda khut tharakpani haiba yai amadi kumjali singani kulumdoidagi hauduna lamdam asida maitai amadi kuki anigi marakta thokliba irang asina lamdam asigi miyamda awaba kaya mayongnatuna lakpada natana haujiksu kuki terrorist singna tangkhul furupta onsilaktuna landa ragliba asi lairiba laingak asina matam chana miyeng sangbi haubana achumba oigani maruoina kuki terrorist singna phangba yaroidaba posakta pami haiduna tawningbata tawrakliba asida haujik paliba laingak asina micham miyambu ngak sengani haina pikiba thajabasing adu athuba matamda thabakto onthokpiyu loinana tronglaubi amadi TM kasomda thokiba thodok ani asigi achumba wail puthokpinabasu lairiba laingakna athuba matamda honagadabani haina su phongdoki amaromda iolgi general secretary yumnam sanamatumna haikibada tronglawbida thokiba thodok aduda chahi nauriba angang ani laikidaba amadi apopi mamabuna asokapan nanghankiba thodok adugi achumba langla langjil puthokpa haibase lainga ki mathau ama oiribani maram aduna thodok aduda chenari basing adubu athuba matamda puthoktuna logi matung ina matik chaba chairak pigadabani loinana tronglawbi thodok adubu yaningdaba phongdokladuna khoisaunaraba miyamna horakiba ihogda CRPF na kapthorakpa nongmai maru panbadagi micham ahum laikidaba thodok asisu tasengna laibak thiba amani hairiba thodok aduda chenariba CRPF sing adugi mathaktasu laingakna matik chaba action athuba matamda lakhoikadabani loinana handak amok TM kasomda thokiba thodokta tangkhul ani laikidaba thodok asigisu asumba wael puthokadabani karigumba miyamna taliba dabi sing ase haujik paliba laingak asina athuba matamda thabakto onthokpa ngamdrabadi miyamgi oina sangsilakpa khongjang singda yolgi maikai dagisu saruk yagani haina wafam sing phongdokhi peaceful oiba stage hujik su leiba phangdre akoina du matamda tangkhulga yaude haraga su maitai chinau singa kuki ga khana badudadi akoi su peaceful oina leite stage pumna mak loina wai adu matamduda adu hujik amuka tangkhulda moi amuka haure aduna
पामे हायरगसु फंगबा यादबा पोतुददी पंगनिंग निंगरगा पंगपाम पामबसु यादे अदुना सरकारनसु असि खल्लगा मोइना अखोइबो प्रॉमिस मयामसु पीए सिक्योरिटी पीगनी हाइना नहान टीएम कुसोमगिदुसु मोइ अना एक इमरजेंसी थबकी लाकमंगतनी अदुबु अदुमाइना एम्बुस तौबा ngambadu अखोइ सरकार गे असोनबा सिक्योरिटी गे असोनबगी मरमना थोकपने दुसु अदुगा ट्रोंगलाउबीदा अंगांगनी लाइखिदबदुसु सरकार सिना वीक ओइबगिदमक्ता मोइना अदुमाइना अटैक तौबा ngambani सेंट्रल फोर्स दासु अखोइ थाजाबा थमदे करिगिनो हारेदि मोइना अदुम मनुंगदा मोइसे पॉलिसी सानाबसि अदुम अखोइना अंडरस्टैंड तौबा ngame अखोइना अदुम मोइना मोइगा कुकीगा सेंट्रल फोर्स से यानै हाइबसे अदुम अखोइसु भाप ताबा ngame मोइगी थवोंदुना अदुना खंगे ngasi jo khoi khange bako ngasi gi khoina phammisina government na lairiba any central government oigra state government oigra taroi haiba khange ba tawda bu khoina pini di kaino mayam no ji haurai ba hau sida da khoi ji like ai sida su sumaina sigumba thawdo ani se yamna pen uninise aduga makhata ba any agitation ngasina loiba nate makhata ba agitation khuding maktai khoi lairiba sida leminari ba khunda mani ba khuding makna support to gani haiba du mani khoi yam kan uninise loina loina laikhidaba singi mung manungi dai khoi awa ba du saru ya ba haitare responsible person haitare haidi manipur do leje cm thame adagi magi kan lothokre magi unified command gumba darkar laiba posting lotho thamba mami thamba khaktani haiba aduna lairiba khoi government sina ogira center na ogira sab saba masigi justice pibi dragadi jun se manipur gidi yamna toina mamangda haitare mamang matamdasu yamna sathi be irang thoki adudagi double time sena sathi be irang ama thokdana ba sinbi yu tabi ragadi sigakani ajani Pangi nungthil powopta Imphal Ukhru Lambigi TM Kasong Khulmayada Milten Singna Singthaktagi nongmai kapsenduna Imphaldagi mayum hanjaba Tangkhul Naga Khunja ani hatkiba amadi kaya amana asokapan nanghankibagi thaudok adu akanma mawngda All Manipur Maitai Pangals Club Organization Ampako na yaningdaba phongdokpaga loinana asigumba terrorist ki thawong asi makhata na sathaba thengnaba mari lainaba government ki authorities singna Senabasing Paduna, Akanba Chairak Pinaba Taksilagli, Ampakogi General Secretary P.I. Saliwana Thadorpa Cherol Amagi Matung Ina, Kumjali Singani Kulumdoigi Me Ahumdagi Lamda Masida, Suspension of Operation Suda Yauriba Kuki Terrorist Singi Landada, Mioy Kayagi Punsi Manghankre, Kayamana, Soinai Duna, Sibangai Duna Laheli Amadi, Jamjaraba Kayamana, Mayum Makai. Laitabadagi safagadaba mafamda saidangduna laheli masi mioibagi lizat nate terrorist ki thawong singni hairi zerola sina makhatar duna hai sahi ahum henjilaklaba manipur gi irang asigi santi purangnaba maikai kayadagi honari ngai chairakta suda yauba khulai paiba kangbu sing asina tronglawbida pikliba angang hatkibagi thodongna miyam laita handringai chairakta tha asigi tarani palda Ukhul district ki TM Kasomda Naga Khunja ani hatkiba amasung kaya amana asokapan nanghankhiba thodok singda akanma mawngda yaningdaba phongdokpaga loinana chenari basing mari lainaba authority na phaduna aingi oiba ahakpa chairak pigadabani hairi thodok sing asida laikhidraba singi imung manung sing amasung leibak miyamna sangsiliba khongjang sing asida ampako na saruk yari haina phongdoragle Tronglawbida thokiba thodok adugi achumba langla langjil phanghangadabani amadi micham hatpa terrorist khudakta dandi piyo haiba demanda amuko amadi masiga chanminariba porei leimarol mairapaibi apunbalu PLMPAM Committee on Human Rights Kohar All Manipur Women's Voluntary Association Amoaba amadi Manipur Students Federation MSF ki miyeng makhada Imphal gi tongan mafam singda sangsilakpa khongjanggi saruk ama oina mayai lambi paringdasu ngarang numidang miyam gi oiba maira rally ama chatkhre hairiba maira rally aduda aikhoi gi laibak aikhoi na ngaksagadabani aikhoi ningtamna hingadabani state terrorism khudakta lepkadabani proxy war tawduna micham miyam hatkanu India lenga ki aronba lalong
Khudakta hando'u self determination is our birthright Manipur muthatpa yaroi amadi mijam miyamgi lanthum punsi ngakpa ngamdraba security force sing hankro haibana chingba akanba kholaw kaya su lawki maruina ngarang numidang pung 8 rom taba matamdagi langthabal pura makhongdagi hauduna lakhiba miyamgi oiba maira rally adu langthabal mantri khong l ngapigani langthabal awang laikai mongsangai ningthemsa karong Hairangoi thong hawa mara kaisam thong pisum amadi khangem paligi lairiba club amadi maira paibi singna su saruk yakhi loinana miyamgi oiba maira rally asina kaisam thong hek yorakpa matamda security force singna lambi thatuna thongkibaga loinana miyamna lakliba rally adu mamai leiduna hankinaba khanganki adubu rally lakhiba miyamgi maraktagi security forces singna Saung na muknaba thoklakpada natana nung tharakpa kaya yaurakpadagi security force na makoigi maikaidagi tear gas cell kaptuna miyam adubu tangkhaiba hoki amadi security force na kablakpa tear gas cell na panbadagi miyoi ama asokapan nangki hairiba asokpa miyoi adu khudakta manangnakpa hospital amada pukhatki loinana security force sing rally lakhiba miyam adu tangkhaiba loikraba matungdasu security forces singna Makata na pamdaba thoklok sing thoktana bahaiduna kaisam thong khangem pali amadi pisum thong khong na singba mayai paringda akanba section thawang su laukhatki Amaromda handak tronglawbida thokiba yamna tamthiba kuki terrorist singi attackta pikliba angang macha ani hatkiba thogdoki makha satharakpada TM kasomda amuk misam hatkiba thogdok sing adu ngasidi Manipur miyamna khoisaungna duna mai hauduna chaklagliba kaya asi maibun oina sakhalakdringaida laingak mapu singna wakhal sungsinna duna Manipur miyamna pamliba mihat pasing dandi piba yauna miyamgi demand sing Panghangadabani haina Kakching district ki wangu apunba maira paibi amadi Cyril maira paibi Singapurna chatkiba miyamgi achauwa mairagi khongjangda saruk yakhibi maira paibi lujingbi loitongbam bijentina Manipur laingakta thamlakhre maira khongsat adu Kakching district ki wangu gram panchayat ki manungda laiba wangu apunba maira paibi gi masing yamlaba miyamna wangu lupa marupta pullaba matungda kholaw kaya lauduna wangu tera phawba lakhi Maikai Amaromdana Cyril Gram Panchayat ki Maira Paibi Singnasu wangu mamang sabaldagi masing yamlaba miyam aduna kholaw kaya lauduna wangu tera Maikai Romda lakhi nakal animaki Maira Paibi Sing adu pulap punduna wangu lupa marup playground da punduna angang hatpa kuki narco terrorist sing ahakpa chairak pigadabani selga michamgi punsiga onaba yaroi micham hatpa CRPF chairak pigadabani India gi proxy war khudakta lepkadabani Kuki narco terrorist singi matakta military crackdown tawgadabani TM kasomgi mihat yaningde Kuki narco terrorist sogotliba Central Forces sing hankro yalhongmi sing muthanaba India policy khudakta lepkadabani haibina singba kholaw kaya su lawki Nangasi sali bunyi si anda tertuki ba ikan kalau guna tertuki ba kuki narko teroris na pre plan toga bom pokai halaga mama buno so aga gyan ta guna laiba isa ani bro thawai lobi kiba adagidi misam prasin koisau na misam prasin na sansilu matam da makoi na kap thorak pa nomai na pandana sikiba loina na handak tasu Nagagi isel now ani sikiba akoi punamak singasi akoi na yazaning de maram aduna akoi gi lainga pasina wakhan thada biraga akoi gi Manipur shanti porna bigi damak amadi mihat pasina ju kutata puthongna bigi plala ma tabiduna ba lainga pasina akoi wakhan chungsin na biraga pazana koi saunari bisinga Khanatri matam mai buloina pai khanatri ngai matam asida mari leina basina wakan khantha bega paza aikoina khanjari basing asi thungan bio niat basing adu kutaka puthopio haibigi damak tai koina sasari ba khongjangni Sahi ahum mapung pharakadroba thokliba irang asida handak tronglawbida thokiba kuki terrorist singi yamna tamthiba thawong amada tumduna lairiba kari su khangsatriba
angang anibu bomgi attack sathaduna hatokpi khibada natana apokpi mamabuna sokhankhiba thogdok adugi matung tarakpada achumba wail piu mihat pasing phaduna dandi piu haina sangsilakhiba miyawngi ihogda security forces na mijam ahum nongmaina kaptuna hatkibada natana mioi kyabuna sokhankibata natana hauzik praja miyamna democratic oiba khongjang sangsilakpada Manipur police na sathariba ka hemba thawong kaya asibu yaningdaba fongdoktuna ngasi Kaksing district ki Sugnu Kendra gi manung channa leiba wangu leifam community hall da wangu gi miyamna wakat khongjang sangsankhre khongjang aduda saruk yakhibi maira paibi lusingbi wangu sithek laikai maira paibi gi secretary amom angausanana fongdokra khibada handak thokiba tronglaubi gi thongdok adubu yaningdaba fongdoktuna wangu laifam new bazar da wangu praja apunba miyamgi oiba khongjang jangsinkhibada natana laingak asida tongan ba wafam kaya thabak onthok pinaba haijakhibasu laikhre hairaduna lamdam asida mapi mapa leitabadawna ngasi phawba laingak asina praja singi wakat tabibasu leitri tasengna lamdam asi laingak ama leitaba lusingbinaba leitabaga chap manare Manipur gi CSO singsu masing yaman khibana kanagi wabu tagadawri kanagi tungbu inggadawri bano haibado haifam khangdre mahagna hai ngasi gi wakat mifam asi kanagi su ithil yaudana lamdam asi gi maira paibi singna sinjaduna phambani hauji chathariba total shutdown asi gi manung channa tang kunmanga phawbagi manungda laingak asina chap chaba achumba wael amadi dandi pidrabadi lamdam asigi maira paibi club amadi naha singna punchinduna amata oina laingak ki mathakta chap chaba democratic oiba makhal makha kaya gi khongjang sangsil lagani haina laingak ta section warol su thamlakhi mahangna makha tarduna hai hauji kuki terrorist singna lamdam asigi yellow furuk oiriba maitaida lan hore Haujingna Nagada amuk onsinduna kapa haure hayengna karamba furupta maitai pangalda amuk kapa dauriba lan hauga dauribra asigumba tanja asi yauraba phawba laingaga sina tuminna leiba si karigino hainasu hanglakpaga loinana lan hauriba nongmai kapliba kuki singdadi kari amata taudraga jamna democratic oina maira paiduna wakat khongsa sasariba ima ibel singda Manipur police na sathariba ka henba thawong kaya asidi sungya yaningde awang bathakta thawong asibu condemn tawi praja miyambu hauji awabagi mathakta awaba piriba asibu laingak asi leibagi artha thoklibra hainasu hanglakpaga loinana athuba matamda kuki terrorist singbu laksinduna lan asi laingakna loisanbiu hainasu fongdorakhi bihat pa puthokpa ngamdraba dandi piba ngamdrabadi akoi wongu asomda lariba mera paibisinga su akoi sarakagi oiba sarakagi mathakta akoi mera paibisinga makan makha kyagi khumjang changchil lak kukina maitai khakna tana naga isi inaction so mo attack toba haujalakpa kukina maitai dam tau naga dam tau hayenga kana dam tawa kani akoi haiba ngamde muslim isi inaction dam makha mu chatharaka dabra aduna kukina tawning mata tawduna lairaba matam asida bhawa sarakana haujik phawa tumina laibasidi akoi lamdam asongi mera paibi amo oina akoi aduki matik penjade aduna sarakana athuba matamda lan horiba irang horiba miyo singdodi phagidi haidraga chumma khutta maira pairaga achumba puthu achumba wayan phangalu haina maira pai bisinga chakchiliba khungjang dudabu ab police Manipur police singa ja gas pu kapsin bane amabu tawbane misam paja me ama sonba misam paja da awabagi mathakta awaba amu pisinba masigumba lenga asibu leibagi kari atha thokribagi aduna lamdam asongi ima event singa akoi hoji tawriba kukina tawriba irang se athuba matamna loisil halo District Administration singna irang laksin naba amadi law and order ningthina ngak nabagidamak public curfew lauthoklingai manungda curfew gi athingba thugaiduna lambi thingba amasung miyam gi lanthum manghan takhanbada chenabani haiba miyoi 18 Manipur police na Greater Imphal area dagi phagatpa ngamkhre hairi official source amagi matungina Greater Imphal area singda District Administration singna public curfew lauthoklingai manungda curfew thugaiduna anti social elements singna lambi thingba amasung miyamgi lanthum manghan takhanbagi thabak sing sathare haibagi pau phangbadagi Manipur police ki tonga ba team singna Greater Imphal gi mafom kaya da sathakiba drive amada hairiba miyoi sing asi phagatpa ngaukhibani hairi police na phaba miyoi sing adudi
Nongthongbam Lolin Maitei Sahi Kuntra Humdoi Samurai Lakpam Sivananda Sarma Sahi Kunipan Ningthau Kongjam Risikanta Maitei Sahi Kunipan Chungkham Kaiku Sahi Kunmathoi Posangbam Bhumi Von Khaba Sahi Kuntra Nipan Laimapokpam Romesh Maitei Sahi Nimpu Ritik Roy Sahi Kulumdoi Hanjabam David Sarma Sahi Kun Jay Prakash Akhom Sahi Kuntra Nipan Chungkham Sanatomba Singh Sahi Kuntra Nithoi Ningombam Setan Singh Sahi Kuntaru Lairen Mayum Bikram Sahi Kuntra Nipan Moirang Them Haimo Sahi Yankhai Humdoi Tingujam Francis Sahi Kunmathoi Tingujam Moramba Sahi Kunithoi Wangkem Kuladhaja Sahi Kuntra Seram Manjit Maitei Sahi Kunmanga Yumnam Sarat Sahi Kuntaret Amasung Gulit Thongam Sahi Kunsingni Hairi Police na Maikoigi Mathakta case Sing register Tauduna Makata na Tizin Bahokre Hairi Ukhrul district ki Mongkot Chepu Kuki Khulda Leiba village save ki yumda ngarang numidang wairam pung mangaga minit kuntra rom tarakpada official oina meeting pangthoklingai masak khangdaba militant singni chingnaba singna nongmai kapsilakiba thodok aduna khul asida tension amuka hena wangkhalhalle hairi masak khangdaba mioi singna kapsilakiba nongmai adugi maruna village save ki darbar hall gi thongnau phawdoklaba matung mayokna na leiriba phaglangda panki adubu ka aduda meeting yaukiba sing sining sita hingaure hairi thodok adu civilian singi punsida direct threat tawani hairatuna kablakiba nongmai adugi maikai ase litan police station ga naknana leiba mafam amadagi masina maram oiraga law enforcement singna asigumba thodok asida tuminna leisiliba asida village authority na nungrangba phongdorakli village authority na makhatarduna asingba thodok ase ahan banate mamangda Mongkot Chepu khulgi yum singda atamnana masak khangdaba singna nongmai kapsalakpa lepa leitri thodok sing asina maram oiraga khul asigi khunja sing mi paiba amasung aki tujungba poktuna leiri hairi village authority na haujik leiriba litan police station asi lokthokduna central security forces oina mahut sinnaba mari leinaba authorities singda dabi tawrakli Karigumba village authority gi dabi asi wangmada mari leinaba government ki authorities singna chatharak labadi tungda tholakpa apaphatta gi daita pumba government na pugadabani hairi Ihai taminasi loksing tansi lana lamjing haloisi haiba pandamda yumpham oina pangthokhiba tha ahumgi free coaching course da yaukiba mahairoi sing sahi asigi oina pangthokhiba kosemna loba class 12 ki exam da mai pakpa ngamlakhibada natana All India Students Federation AISF Manipur State Council gi maikaidagi nungaiba phongdok pagaloinana lamdam asida oirakliba tangdu laita daba phibam asida mahailoisang sing thonglonba asi tawbiganu athuba matamda mahailoisang sing thong hangbiu haina mahairoi loop asigi General Secretary Ningom ba leisembana appeal tawrakle wafam asi ngarang hawbo marak laurembam laikaida laiba MSC AISF Imphal West ki office da pangthokiba paugi mifam amada phongdokhibani mahangna makha taraduna mahiroi loop asina senduna satharakiba manga suba free coaching course aduda saruk yakhiba mahiroi singi manungda art stream gi oina geography subject da TG Higher Secondary School da class 12 thakhibi Gitika Thoksomna all Manipur gi oina subject topper oirakpa amadi science stream da Comprehensive Concept School Sangai Progda Class 12 Thakibi Oinam English na overall subject ta 86% phangduna mai pakpa ngamlakpa asi mahairoi loop asigi sauthok saningai amani adumakpo tronglaubi da thokiba laibak thiba thodok amada angang ani laikhidaba amadi mamabuna tamthina sogan kiba thodok adu tasengna laibak thiba amani maramaduna lainga ki mari leinaba authorities singna so thodok adu da chenariba sing athuba matamda puthokduna maragi matungina sairak piu amadi mahairoi loop asina laikhidraba imung manungi awabadasu saruk yari haina phongdokhi
ngasigi pangthokkiba paugi mifam aduda TG Higher Secondary School da class 12 thakibi Gitika Thoksomna haikibda mahangna all Manipur gi oina art stream gi geography subject ta topper oirapa asida mahaki imung manungi mioising amadi mahakpo takpi tambirakiba school oja AISF ki thongi sing yauna AISF ki free coaching course ta takpi tambirakiba oja singda credit piningi haina so phongdoki Amaromda lamdamasigi haurakliba mahiroi singna larik paba matamda hard work amadi smart work haibasi yamna maru oi loinana mahangna hai mahiroi singna smartphone asi aphaba lambida sijinnabagi mahut aranba lambida sijinnadabana aphaba khongthang oigani haina science stream da overall subject da 86% phanglakkibi comprehensive concept school sangai prok da class 12 thakibi oinam Alice nasu phongdorakli Mamangda Laikhidraba Ichan, Lintwingambi, Amasung, Inau, MZiki, Mamatang the Su, and I had a case Sinaragasu, Uji Pauba, Langanajin Pauba, Pangbangam the Basi, the saying the Palibal, Langakasi, Matik Chadre, Haibadu, Mairulubasina, Kalak Pagaloinana, Hausi Weriba, situation Asishu, Langanajin Pauba Putopungam the Basi, Palibal Langakasi, Matik Chadre, Haibu Chapmane, Maramaduna. Manipur ki Praja Singh asi koigi apangba Praja Singh anamba yauraktaba maramasinasu panghai haijan bagi keno asi tawbiganu haidanasu paliba lenga haijari ahanbada sumaina geography subject sida subject topper orakpase aigi family aigi parents da credit pininge aduga anishubada aigi school gi oza sing aigi school gi oza men oina harbada aigi geography department ki oza sing aduga AISF ki kaino geography takpa sardi joy aduga AISF ki ibung sing da credit pininge aigi MN lab se general study toraga professor ma sumai professor ma koibagi in lise kaya I said adumanaga haidi junior ma'am encourage tawbududi haidi kahain haite ador so aigi asoiba aigi mistake tagi ko aina learn tawzaraga haidi aina regret chagibudo junior sing da high tomatam da kahaini ba aiso aduduna matamse manghanbidaba aduga like se sang naina paba sidi dum oza singna su dum hire abani session he khobadagi ada aina neglect tawba si aigi mistake ne do aigi junior sing da di tawhanning da hai taris si haining yana hamda ima ipa da hana thagat ima pongdo e hani moina maram oraga ai fazana moin guideline pibina maram oraga mafam asida percentage asuk yamna yawbo ngamjari bani aduga coaching singa su maram oraga su ngamjari bani haidi Fujo or Pede Pasaju is the Maram Oraga, performance of coaching Dozaduna, Larry Tamjaduna, Amadi, Yambasing organizations in people, Yambasing, Oja Guru, a lady, Miss Madam, searching as a pattern guideline PV, Karigumba, Kangdabaya Plavazu, Yum the Muhanduna, Mokol Dozer, Navari, Ayabas, PV, Wina Gold, number, phone number, Loina, supply Doze, Duduba, Quina, Karumba, photos of Dazu, Adum, phone by Kalakana, Karikanga, Haina, make sing Adum, Highby Haida. Misiga mari lena ngasi protection committee ning thokong women wing ning thokong amadi apunba loop ning thokong loop ahum asina khusamna duna ning thokong praja miyang galoina ngarang nungthil pung ani taba matamdagi ning thokong kaithel dagi hauduna Bisnupur da laiba new mini secretariat complex tamna rally zatuna deputy commissioner da agenda tra mathoina saba memorandum ama pisan khare memorandum aduda yauriba dabi singdi thodok adu condemn tawba amasong investigation chathaba chenaba sing phaduna dandi piba security personnel singi mathakta FIR sing register tawba lam amasung identity protection piba law and order ningthina ngakpa khudakta action loduna justice phanganba inquiry commission semba matam chana investigation tawba violence sing thingduna santi purakpa security operation apaspa gi mayokta protest tawba micham singda paliba
FIR sing handokpana chingba maruiba dabi sing iba memorandum adu Bisnupur district ki Deputy Commissioner Puja Elangba masamakta khusinaki loinana khongjang aduda lamdam adongi imai bel naha angang punna mi chani gi mathakta chatke amadi khongjang aduda Central Forces sing khudakta lawtho Mara Laiba Kuki terrorist amadi CRPF personnel sing athubada phaduna dandi piu State Force ki thawong yaningde micham hatpa yaningde long live Manipur haibana chingba kholaw kaya su lauduna chatki Tha asigi mangada moirang asigi ex MLA Prithviraj Mairembamgi miteng makhada nongmagi oiba free eye testing and spectacle distribution camp ama pangthokiba thauramgi makha chatharakpa oina ngarang spectacle yenthokpagi thauram ama moirang singai laikai da laiba ex MLA asigi yumda pangthokre lemne spectacle yenthokpagi thauram aduda moirang asigi manungda lairiba chahi hompugi mathakta laiba mioi chama henbada lemna spectacle yenthoke thauram aduda ex MLA Prithviraj Mairembamna phongdokhibada chahi hompugi mathakta lairiba mioi sing asigi mitchokpana nungaitaba kaya mayongnariba asigi yengduna tha asigi haukiba tang mangada eye testing camp ama pangthoklaba matungda yamna ahongba mamalda lupa 500 da sabani adubu hairiba paisa asi mahakna mahaki maikaidagi puthoktuna spectacle asi yenthokpani Makata nasu asigumba thauram ase moirang asigi tongan ba mafam singdasu pangthokikani haiki Loishalakpada maruiba paw amhana thamjari Naga taba mafam singda shutdown satharingai ti khulenda kuki amasung naga sing ungkhatnakhre gari thugaikre Manipur da magnitude manga dasmik ani yauna yuha hakre Assam amasung Meghalaya dasu nekhi akai atoi thokpagi paw leitri Sahi ahum Manipur da mai sakriba sina center na nachungdana lairi haina MP Timona phongdokre Total shutdown gi humni chanba numitasu lambi thingba dharna phamduna nongmagi oiba punsida akaiba piri amadi BJP na Manipur mai thari Manipur gi irang asigi teksak kumba BJP na pugadabani haina Rahul Gandhi na phongdokre ISCOM News na sandok saba pungja sifawgi paw matang swaida loishanjare makha taba paw gidamak ISCOM bu meng ta aduna dumak leibiyo